Tangkhul macha amana AR ki pot lon na puraga chalamle haituna tangkhul ima sing amade Meeoi kiana phaduna wahang pahong tawbagi video thadorakhrei Assam Rifles ki Gari na tangkhul naga ima ama thomlam le haidi Meeoi kaban nisage polam sing yonba saba thingle haidi sagolban mabudaw mantri lekai maning lerak sagolban Bijoy Govinda mamang lerak amadi sagolban Bijoy Govinda maning lerak ke apun mamaya pai bina konba mafam singda Meeoi kaban nisa yonba amadi saba punamak khodaktagi athen batham le haidi hairiba mafam asda Meeoi kaban nisa sa silaga lambi sorok ta ngausina duna leiriba naha singbo kandaba yade haina lawrakpa khongthangne maramaduna makhata na Meeoi kaban nisa saba amadi yonbagi thabak tawraklabade lekai ahum asigi maira pai bisingna lawrakpa warepta masa masana daita pujagadaba haide Manipur dagi cookies aniga nipu Israel da thokhre haide Manipur dagi Jews furup ki mijo amasung cookie kalup ki Meeoi saniga nipu mapan anumidang Israel da thokhre haide Israel da base toba degel menasi kobo banai menasi organization amagi Meeoi amana Manipur dagi banai menasi members saniga nipu mapan adu nanumidang Israel da thonglare haina confirm tawre haide Meeoi kalupadu Israel government ahanba base ki oina relocation torakpadagi makhoi mafam adu chatkibane mainasi tribe ki charol surol ne hana thajanariba Manipur ge cookie singi marakta leiriba Jewish furup ki Meeoi sing asibo banai menasi hana khangnare Manipur masung Mizoram da asugum furbasigi Meeoi lising tare long khunda laitaduna leiri makhoi sing adugi manungda ayambadi Israel da sahi kya gi mamang dagi chanakiba yaukre hairi Israel da chatkiba Meeoi sing adubu yengsinbagi thabak tawriba sabai Israel kauba lanai body amagi matungina di haukiba sahi singda banai menasi lising marirom hena Israel da chatkre hairi an chatkiba sima Israel ngakna makhoigi leifamna chingba pinaba mamanggi sahigi November thada Israel gi cabinet na warep lawkhibagi matungda lokhalakpa khongthanggi saruk amane Meeoi kalop asibu Israel da laknabagi flight ki atongman makhoigi yum kai sanaba Hebrew tamnaba amasung Meeoi kalop asigi mipung khudimak kum 2030 phawbada loina Israel da poraknabagi dama akhanaba budget ama khaktuna thamlagani haina Israel ngakna lawthokibane banai menasi sing ase Israel gi logi matungina Jews oina lawde masina makhoi sing ase akhanana ayaba piraga Israel da lehanaba thorang ase lokhalapani haire Manipur dagi nauna chatkriba sing ase awang thangba Israel gi Nob Hagalil amasung Kiryat Jamda khunda laitagani haire nahan tunglakiba ase sahi amada kalop asigi Meeoi lising amaga chani leba atuda pusinabagi ahawba khongthangni haina Meeoi kalop adubu airport ta okiba immigration minister Ofir Sefarna phongdokiba wafam AFP na quote tawri lakadoriba sales singda ahendo flight anida Meeoi chatruk pusinaba thorang tawri makhoi sing adu sahi asigi aroiba sarukta Israel da chatlaba yari haide amasung operation ase kumja 2030 phawba chathagani haide Trongawi mi hata janaba sing pothoknaba honaba sing da pijaning ba decisive suggestion ama haina KCP na thamlakrei Kanglepa Communist Party KCP ki Secretary Information and Public Relations M Punsiba Maite ki Cheral amada Tronglawbi mi hata janaba sing pothoknaba honaba da Manipur Police amasung atai investigative agency singda moral responsibility oina KCP na pijaning ba decisive suggestion ama haina hauba Cheral amada wafam khara phongdorakle Cheral sina hai Tronglawbi da yamna tamthiu mo ongda RPG kapselaga pikliba angang anibu hat ke ba thodok kamari lenaba Cheral ani helakaba phawbada mi hat pasing adugi langla langjel puthokpa ngamdabase Manipur Police Department amadi atai mari lenaba investigative agency singi yamna ikairingai oibani habada haimanba thoklo haire hauze khoina laidiba digital era sida yamna tawba ngamba data analytics tools sing sizinaduna mi hat pasing adugi khongoli ba habase state agency singi oinadi aruba thabak nate haina lawba yai adubu mari lenaba investigative agency singi asawasang singi imung manungda thokpa thodok oidabana makoina su tijin humjinbagi thabasi tarai tarai na lawbiduna leire haba yai ngasigi digital era sidadi investigative agency singna high profile case ama investigation tawba matamda location of interest adugi cell tower dam haina su khanaba data set asi singthoktuna I9 natraga C5CDR analyzer gumba data analytics software sizinaraga aphangba call detail record amasung internet protocol detail record ke basis ta thijen humjitba habisi standard investigation protocol ge asoba saru ama oide adabu hauju phawbu Manipur Police amasung atai investigative agency singna Tronglawbi mi hatsiga mari lenana lit ama phawbu phangba ngamdabasi amna laibak thibane KCPC India ge loilam lenga ki mathakta ning tamlan chathrebelup ama ojaraga sulup ki maikai dege Tronglawbi mi hatsiga mari lenana yamna chumba adubu
achauba breakthrough ama pibiba yaba saruk ahumna semba decisive suggestion ama KCP gi model responsibility ni khanduna mari renaba investigative agency singda pizari ngasiga digital as asida satellite map asi yamna line phangba oi maru oina Google Maps asi Android based device singi oina di pre-install application oina lakpana aikoi anambana location search ki oina Google Maps si sizinai Apple Drive singi oina di Apple Map laijari tronglao bida sathakiba RPG attack adubu plan amasung execute tawkiba matamda target oiriba yum amasung madugi akoibagi phibam adu recon amasung target fixing gi saruk ama oina Google Map natraga Apple Map sizinada search amasung scan toramba yabagi chada 99 oitopo lei haina KCP ta thamjage maraduna lupna marilainaba investigative agency singda saruk ahumna saba suggestion ama pijage hairi makhataba warosing makhataba update ta ngaiminase Thikadarna quality maintain tauram dabat thengnare thugairaga nauna semna bakhangan khre haire Manipur government ki PWD Public Works Department ki makhada Greater Imphal gi akoibada paikhatliba rigid pavement project samna concrete road thabagi thabak Thikadar singna mafam da quality maintain tauram daba kya thengnare project asigi makhada tha khargi mamangda Imphal is ki wangkhai lambi paring da tha khiba concrete adu quality maintain tauram daba dagi mai salakhe adudagi mafam adugi thabak suriba Thikadar adu kauraga thugai handuna amuk nauna semnaba department na khangkhre AMRIRCON na work agency oiduna haukiba tha kharki mamangda wangkhai lambi paring asigi mate khara rigid pavement asi tha kibani adubu haiba lambi se thariba concrete asi IRCSP 83 2018 gi guideline matungina quality control toram daba amade maintenance major lokholam daba thengna badagi lambi asigi panel khara mari lena basingna thugai hankibani haire hiramasuga mari lena PWD gi chief engineer Songtham Biswasandrana hai rigid pavement project asigi makhada paikhaliba thabuk sing asi department yengsilaga lakle department ki maikedi ki wangkhai lambi ki phibam yengsilobada mai chalama thengna ki masi IRC na piba guideline ki wangmada oibana thabak makha suhandana semblam laba mafam sing adu thugai hankibani loina quality maintain tawduna amu hanna thana basu khangan khre haire CEC Ganesh Kumar Lokthok number notice amukasu pisin khre haire Chief Election Commissioner CEC Oriba Ganesh Kumar asimi jamikhai nai amasung party amagi yaifana bathabak tawba misakne hairaduna mahaku phamdagi Lokthok number notice ama Rajya Sabha da opposition party singna pisin khre haire notice adu MP humdraga humdoina khuyek pirakhe masagi manungda Congress ki MP kungatra jawkhe notice sida MP chani henbana saugatna ba opposition na honakadori haire panba yabadi mamang thagi tarani the CEC Ganesh Kumar Phamdagi Lokthoknaba opposition ki MP chamaga mawdrang doina khuyek piduna saugatpa notice parliament ki house animakta pikhalakibane adubu Lok Sabha ki speaker amasung Rajya Sabha ki chairman notice adu reject tawkhibane opposition ki MP singna CEC Ganesh Kumar CPM Modi amasung Amit Shah gi yathanglo chatpa misangni haina maral siri Gari mai chalak patagi ahum sire manga sokle hari Rajasthan ki Churu district ta dumper truck amaga thumjin raba matung SUV ama mai chalak patagi Meeoi ahum sikhibaga loinana atopa mangana aruba phibam da sokle hana police na asi phongdokhre police officer lamana phongdokpagi matungina thawdo adu karanamidang athengbada Churu district ki Hamirwas area ta Pelane Sudulpur road athokibani mahana haiki dumper truck amaga thengaina raba matung SUV adu mai chalak paduda Meeoi ahum kudak ta sibaga loinana atopa mangana aruba phibam da sokhe asiba hakchang sing adu masak khangba ngambagi wangbada maina sakhre hana phongdokladuna mahana haike asokpa sing adu hospital amada pukhatkre misimina nanglaba Meeoi sing adu Pelani da luhongbagi thoram ama yawroraga halakpani haina mahana phongdokhe dinane puning medagi sina punang kira ida kuno deseri asisi kokomina miam ga lebak miam ga lona na ekoi government da Manipur ki chief minister da ekoi wahang thungba khongchat ma koi chatnaba tangkun manga ngasigi numida sida ekoi chatnaba na ekoi sinjai tongan wafam singdagi ekoi club organization mera paibi lairiba loop sing siga kokomi ga ekoi pau phawna jarakanda ekoi numida sida maigai goiba club organization mera paibi singadugi representative singaduna ekoi koi wahang taret jawba adum laba wahang ase ekoi memorandum moina pisalaga comment da thabak to onthu haiduna ekoi pressure tawsiena ekoi na thamgi bo apongi matungina lebak miyam amusung maigai gi tongan ba miyam support to biduna kongjang asi support to biduna tongan ba Imphal East West ki leiriba miyam dagi adum laba chief minister da memorandum miyam pisan bike adu laibak tibadi asi si
ꯑꯩꯈꯣꯏꯅ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤꯁꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯍꯥꯟꯅ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯇꯧꯔ ꯂꯩꯕ ꯋꯥꯍꯪ ꯇꯔꯦꯠ ꯌꯥꯎꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯎꯔꯤꯄꯣꯛ ꯑꯩꯈꯣꯏꯒꯤ ꯂꯝꯐꯦꯟꯗꯒꯤ ꯍꯧꯔꯀꯥꯟꯗ ꯀꯣꯀꯣꯃꯤ ꯑꯣꯐꯤꯁꯇꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯤꯝꯁ ꯔꯣꯗ ꯐꯥꯎꯔꯀꯥꯟꯗ ꯕꯖꯥꯔ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯪꯂꯥ ꯃꯃꯥꯡꯐꯥꯎ ꯆꯪꯁꯤꯟꯖꯩ ꯀꯪꯂꯥ ꯃꯃꯥꯡꯐꯥꯎ ꯆꯪꯁꯤꯟꯖꯕ ꯃꯇꯨꯡꯗ ꯁꯦꯀꯨꯔꯤꯇꯤꯒ ꯑꯩꯈꯣꯏꯒ ꯕꯦꯔꯦꯛ ꯑꯃ ꯊꯠꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯄꯣꯠꯁꯤ ꯆꯪꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯤ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯁꯦ ꯌꯧꯍꯟꯕ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯪꯂꯥ ꯃꯃꯥꯡꯗ ꯄꯨꯜꯂꯀꯥꯟꯗ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯖꯅ ꯄ꯭ꯔꯤꯟ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯍꯨꯠ ꯑꯍꯨꯝꯈꯛ ꯈꯟꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯀꯤ ꯉꯥꯛꯄꯤꯒꯅꯤ ꯃꯤꯍꯨꯠ ꯑꯍꯨꯝꯈꯛ ꯈꯟꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯗꯥꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯁꯦ ꯄꯤꯁꯜꯂꯨꯑꯣꯅ ꯑꯩꯈꯣꯏ ꯄꯤꯁꯟꯕ ꯆꯠꯈꯤ ꯄꯤꯁꯜꯂꯀꯥꯟꯗ ꯑꯗꯨ ꯄꯤꯁꯜꯂꯝꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯤꯁꯜꯂꯝꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯨ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣoi ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯍꯧꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯇꯤꯡ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯋꯥ ꯉꯥꯡꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯗꯥꯛꯇ ꯄꯤꯁꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯗꯨ ꯄꯤꯔꯝꯃꯕꯅꯤꯅ ꯑꯩꯈꯣꯏ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯁꯤ ꯍꯜꯂꯣꯏ ꯑꯃꯁꯨꯡ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯃꯁꯛ ꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯆꯞ ꯆꯥꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯔꯦꯞ ꯑꯃ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒ ꯆꯪꯁꯤꯜꯂꯤꯕ ꯀꯣꯀꯣꯃꯤꯒ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯦ ꯍꯜꯂꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯐꯝꯁꯤ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤ ꯀꯥꯏꯅꯖꯈꯤꯕꯅꯤ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯕꯖꯥꯔ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯈꯔꯗꯒꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯤꯁꯤꯡ ꯃꯥꯡꯈ꯭ꯔꯦ ꯀꯣꯀꯣꯃꯤ ꯄꯩꯁꯥ ꯆꯥꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯄꯦꯒꯥꯟꯗꯥ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯣꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯑꯗꯨꯝꯂꯕ ꯐꯥꯔꯀꯥꯟꯗ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯔꯛꯄ नचिंबा तौरे मसी यामना लाइबक थिबनी मसी स्ट्रांगली कंडेम तौए अदुगा मसी अखोइगी माइकैदगी यामना क्लियर तरोइबा प्रिंट अमसुंग इलेक्ट्रॉनिक मीडिया की लेरिबि सिलिनाउ पुनमक्की ममांगदा अखोइगी वाफम सिंगसी अदुमक अखोइना बाजार मयोंदा कांगला ममांगदा अखोइना थम्मि वाफमसी असिदा अहोंग अमत लैते अखोइ हानदगी लाइबा वारे फिरेप सिंगदुदा कोकोमीगी माइकैदगी इहो कोमथोकपा गवर्नमेंट उनबा हाइबना सिंगबा वाफम अमत लैतबना मरकांदा ngasi asi गवर्नमेंट गा उनजी हारगसु अखोइ कोकोमीगी माइकैदगी उनगिरोय हाबा स्टेन सी अखोइ लेबांग मियामदा हानदगिसु थमगा लाई अदुना मियामना सिगुंबा अदुमलब इमोशन अमसुंग सेंटिमेंट सागलकांदा कोकोमी बुलाना मियामदा उहल्लकांदा अखोइ मांगरे अखोइ पैसा चागरे हाबना सिंगबा प्रोपेगेंडा मियाम सांदोकांदा लेबाकी इहोसे सपोर्टेस तौना बोनबा नमथना होनबगी थबकसी मसी मियामना वाखन ताना खनबिरकांदा मखोइसिंग असि कनानो करम मिनो करमना अदुगुंबा फिबमदा कदीदगी थोलैबनो हाइबसी कोइ कुमना कोकोमीनसु यंजिंजरी लेबाक मियामनसु यंबियो अदुगा इमोशन अमसुंग सेंटिमेंटा कोकोमीबु लाना संदोना होनबसे मसीगी मायोक्ता लेबाक मियाम पुनै लेंमिनसि हाइबो वफमसे थमजगे